Kwakta lenga ki oina higher secondary ama leibadu leitaba adu leinaba miyamna lenga katanaraga Kwakta High School asi higher secondary ki thakta onthoknaba honariba asi mapung phaba thabak to onthokhansi haina Kwakta Higher Secondary School Construction Committee ki president oiriba Zabiatul Ulama Bisnupur District ki Sadar MB Islaudin Kasmina hairi wafam asi Kwakta Bazarda Kwakta Higher Secondary School Construction Committee na sinduna pangthokpa pau ki mifamda phongdokibani Magna Makatana Haikivada, Committee Asina Mari Lenava Department ka Tanaraga Kwakta High School asi Hanagi, Lady Vafim Asida Ashidi Pikpana Maramoraga, Yamna Nagna Meter Chambri Muk Lapa Mafamamada, Kwakta Miamna Kainaraga, Leva Mapamamadi, Kwakta Higher Secondary School asi onthoknaba sagat pagi thabak paikhatpani aduga committee tasu yawba mioi kharana RTI amuk thazinduna sembat sagat pagi thabak asi lan uhannaba amadi Kwakta Higher Secondary School sembat sagat pagi thabak mapung fadana ba khonariba asi tobigano karigumba Kwakta Higher Secondary School asi onkhat pangnam kidaba taragadi tungkoina su miamna kauna hauraroi aduna amaga mateng pangnaraga Kwakta Higher Secondary School lama ohenbada mateng pangminasi haikhi Oza Jiaudin na phongdokibada High School amada room 13 tagi taba yadi adubo Kwakta High School asi room 13 khak leibana mafum asi pikmanbana Higher Secondary su onkhatnaba point samaga kuntaruki mafam mama miam changduna leiraga sabagi thabak paikhatpani aduga Kwakta High School gi mafam asi yontokpasu leitri class adum chatari adubu karamba maramdagi RTI tharaglibano aduga Chahi khudingi Kwakta da class 10 pass tauba chani gi mathaktani aduga 12 pass tauba gi changdi yankai fawba sudriba school drop out tawrliba si thoktanaba hotnaminaraga Kwakta Higher Secondary School hinghansi haiba wafam thamlaki miyam pulle haraga Kwakta masa pullaga bhaminaraga khannaraga ikoigi taukiba dugumba sagaliba koi higher secondary si mai pa kan haibagi chapta thajaba leiraga taukibanina aikoi wakhalda hujiksu sarkar gi maikidagi chapta thajaba pirakani o helakani haibagi koi da thajaba lei hojiri leiriba room 13 jam pikpa room ni room 13 sida staff ki room principal ki room computer ki room clerk ki room smai to dana room se manga mu khaidokra matungda lemhoriba room 13 si mu taruk sida class 1 dagi class 10 pause class 1 ga 2 ga 3 ga ama punsan 4 ga 5 ga 6 ga ama punsan 7 ga 8 ga ama punsan 9 ama punsan 9 ama oi 10 ama oi sumaina tamak bani hoji phobada aduna maram weraga higher secondary jaga leitabase masigi ekoi koksi yamna saraga ekoi na myam amna koi paisa thokchandro mutungda ekoi point 126 ki point ama hekta haireba hanage higher secondary lerisigi manakta ekoi ilap lapna meter chambri mu chalaga mafam ama lowraga huge amount of lowraga hairiba construction tobani